Real Voice ki ano video da ado mo mo kana taram naksinjari. Russia ke President Putin 70 years phakre haukiba Friday asida mahaki chahi humputra subagi birthday pangthoki magi birthday aduda mabu support tobusingna punsi kuina sangna leibaga loina na nayak tana hingba oisanu haina thauni naki President ase Stalin ge matungda khwaidagi matam sangna supreme moiduna lakli magi lifetime asida Russia ge saktam onthoki Russia bu thak wanghan ki haida makoi ge public singna thajanai handaki mapokta Putin ne Ukraine invade toruba ase magi oina biggest challenge oikre Western countries singa makoiga face to face oiki bagumbani amasung ating bakaya thamlaktuna Russia da su pressure kaya lakhan kre 1962 da Cuba ki missile crisis adugi matungda handaki Ukraine war asina Russia na face tawriba asumna oikidri handaki lana sida Russia gi kuchukulai lanthum amadi army kaya gi thawai mangan kre adumak oiduna su handaki 17th birthday magi asida magi damak Russian kayana magi aphabagi damak pre tawnaki so far Putin gi military mission adugi matungda Ukraine dagi lammari lobangam kre amasung Russia da punsin kre hojik phawbadi border thamdri border lakpagi thoram hauragani haina Kremlin dagi phongdokli hairiba anauba lamda mase ngakpagi damak nuclear threat Putin na piki Western countries in report ki matung ina high how ki bachayol asigi manungda Russia na South Ukraine da even civilian lifam sing the power missile attack toki masi kari maram gino haibada President Zelensky na hai ki Ukraine force na Russia dagi 200 square kilometer ge lam mapam hannalau sille taseng na so ho ki week ama ani asigi manungda mapam khara da di Russian army sing inthok pangam ki but Russia na East Ukraine da konduna thamkhraba lamdam asida di Ukraine army changbangam dre Side amata warasibu support toba Russian kayana makoi gi army officer kaya da even makoi gi defense minister Sergei Shoigu phawda blame tawnarki handak Ukraine gi mapam khara da makoi gi army failure oiba asi uraga kanglup khara na di hai Sergei Shoigu masana shoot tawduna silokhi bana phai President Joe Biden hai ki prithvi da khwaidagi chawba nuclear war Armageddon ko ba ama oigani haina buto naksil lakpagi mong hek malai Cuba gi missile crisis oikrab gi tungsida handak oirakni ba situation asina Armageddon lan gi maikei da purakpa malakli handaki Russia Ukraine conflict asigi matungda human rights defend tobagi satlo bakanglup singi manungda makoi kharbu Nobel Peace Prize pikre Nobel Peace Prize pi singi manungda Ales Bialyatsky su ambani Ukraine public rights ki damak mahak lauduna lakpani chahi kayadagi jail dasu tarure ani subra Andrei Sakharov ni mana Soviet irada war crime ki document kaya iki Ukraine Belarus ama da human rights ki damak fight to basingda Nobel Peace Prize pi bahibasina Putin bu oppressor ni hai patakpani Amarom da America the Western country singna blame ama tawrakli madudi handaki OPEC country singna Russia ga pullaga thau production khara wathan bagi plan ama sadari OPEC country sing asida punna 13 country yauri makoi asida angamba Middle East ki country sing ni makoi punamak Russia ga amato ikibagi phibam ui amasung oil production hantahalaga present situation asibu amuk henna luhan bagi phibam da purak na bahot nari ningsing bayabadi Russia Ukraine war asida European country sing da energy crisis oihali Western countries singna khallubani Russia dagi natrabasu OPEC countries singdagi mathau taba energy oil ama maloina phangani adubu handak amuk madugi ona taina ba phibam urakpa sida Western countries sing nuaina dre Maharashtra gi Nasikta passenger bus amabu container amana thengairam badagi mai hoduna chakhiduna mioi 13 sikre thodok ase mafam aduda kumai oina yengnaki mai ne hing saknaba mi singbu kanbagi thoram yamna kana hotnaba mayamna uki pukning shokna ki bat set mioi 13 sikre amarom de interior India da Air Force Day pangthokli masi ngasi ase Air Force Day ni India gi Bharat ki marwai mafam kaya da flight pa handuna show off to baga loina na Air Force Day gi mari leina ba wapam kaya Minister Singh amadi Prime Minister na thamgani Next month World Cup football horagani handak ki FIFA World Cup asida nation Kuntra humdoina saruk yari qualify oiraktuna FIFA na makoi handaki cup asigi damak national anthem semkre mingna light the sky kawi song asida Hollywood actress Nora Phati hi yawi Nora Phati hi na hena ming satli isai asida World Cup ki final round the ticket yon pangasida ki haure haujuk phawda 2.4 million ticket yon kre hairi amasung yon kataba yam leiri India dagi satning basingna ticket kawbagi exact time ni haujik so thanks for watching